Myanmar की संगाई रीजन द चथकिबा जुंता की एस राइना बुद्धिस्ट मोनास्ट्री थुगाई बदा मियोई कुलहुमदोई सियनख्रे इराई नुमिता म्यांमार की मयाई थंगबा सरुकता लैरिबा संगाई रीजन की लिनतांग लु खुंगंग की बुद्धिस्ट मोनास्ट्री अमदा जुंता की माइकेदगी एस राइ चथरकपदा मियोई कुलहुमदोई सिख्रे अदुगा अतोपा कुंट्रा अमना असोक अपन नंख्रे हाइरि सोलबा कुंट्रा अदुगी मनुंगदा तरा अमदी अरुबा फिबमदा लाइकनरी हाइरिबा मोनास्ट्री अदुदा मनाक नकपदा लैरिबा खुंगंग की मियोई चामगा यांखै रोमना चंगजफम लौदुना लान चोकनबा अदु सरु यादनबा लैरकपने म्यांमार की Independent Democratic Voice of Burma haina khangnaba online media amagi reporta bhom adu nongyai matung pung ama tarakpada thadakhibani loinana asiba miyoi sing adu gi masing adu hengalakpa yana lairi mamang da army na landa target tawriba sing adu rebel sing amadi makhoina lairiba mafam adu khaktani hairamani adubu hauditi misam leiba mafam phawba yausilaki Myanmar da Aung San Suu Kyi की लेंगा कुमजा लिसिंग अनि कुनमाथोई की फेब्रुवारी दा आर्मी ना लौसिन खिबदगी हौजिक फावबदा सिविल वार की सैथेंग अदु लेबाक अदु सिनबा थुंगना मायोकनरिबनी NIN ngamkhailana khulai supply taromba mioi manga gi mathakta charged pankre Bangladesh ki Chittagong Hill track ta base toba United People Democratic Front UPDF militant group ta khulai supply taromba ga mari leinana NIN Mizoram da leiba mioi manga gi mathakta tongan ba charged pankre NIN awang nokpo ki leiba state police amadi foreign intelligence singa puna khusamna duna ngamkhailana arms smuggling tobagi thabak thingnana ba leptana paikhalak lakibani Modi Amit Shah na Manipur ka heloi hairabasu khundaminari ba furup singda tongchinduna khana hanaba honari haina megena phongdokre India ki Prime Minister Narendra Modi amadi Union Home Minister Amit Shah na Manipur ka heloi kayarak haikrabasu khundaminari ba mitai naga kuki amadi mitai pangal singi marakta tongchinduna kanglu furup masel khananaba hatnanaba amadi nungsinadana ba honari haina social activist RK megena phongdokre wafama singarang wangkhai kaithel asangbida leiba naharol sintha kangluki community hall da Democratic Women Front na sinduna pangthuki ba ahanba women sensitization program da saru yaraduna phongdokibani mahangna makhata na hai tampaki mafamsingda khundari ba mitai sing tampaktagi hendoktana chatpa yahandriba Manipur manungda maningtamna chatpa yahandriba se Manipur kaide haiba yaroi ngasi de mingsel kai bagum maseta na kaire aikhoi khudingma pullaga lamdam asi kandab yaroi lamdam asi kange hairabadi Manipur gi maramda mamutana khangba changi Manipur khangdana Manipur kanba yaroi lal hauba ama oina aikhoi gi miyang gi damak thabak thorom kaya matam sangna chelam laba matung political party amada saruk yaba ngasina hanbane regional political party amagi tangai fadaba adu lagle isana isagi lengak lon chemit lon semjaba tangai fade haibadu wakal khantaba matam oire Delhi gi yaka yengduna leibagi matam natre haina phongdoki Numit nimpuni gi manungda mathang leikidaba IDP manga sure me ahum lising ani kulhumdegi kuki terrorist singa mitai da onsinduna chatharakpa tamtiraba lan gi thodok singna maram oiraduna thawai hingnabagi dama relief camp prefabricated house na singbada haudik fawba leirakliba IDP singi manungda thori yanduna leikidaba ana ayek yaurakpada layengba ngamdabadagi leikidaba thodok sing thokraba matungda mamang thagi ahumdagina ngasi July 12 fawbagi numit nimpuni gi manungda mathang leikidaba IDP manga sure leikhidaba sing Disroshanpur khuga tampaktagi lanjelaktuna kwatagi Sericulture Training Institute saba prefabricated house da leirakhiba film asoba sahi marfu apopa leikhidaba PH maimu July 13 lising ani kunmanga gi ayukta leikhidaba More Ward number 7 Turel Wangma lekai gi lanjelaktuna Langol Zone 3 housing complex ki relief camp da sangda form lorambadagi Leikhidaba Ningthaujam Jotin Thasigi Amada Sugunu Khaidam Lekaidagi Lanjelaglaga Khangaboki Rice Ridge Center da Hangba Relief Camp ta Leiramba Khaidam Taishan More Ward number 4 Premnagar dagi laglaga Porompat ki Relief Camp ta Leiram Khiba Yumnam Changai amasung Sugunu Pangal Lekaidagi Lanjelaglaga Kha Manipur College ki Open Kongoi Relief Camp ta Leirakhiba Angom Ajini Lengang na lanjeneragli ba singi marakta yauriba sahi yamlaba mioi singi health care da ahenba mideng changdragadi ana ayek yaurakpada makata na really camp ta sangdafam lauringai da punsi mangmagi thodok thorakhiba yari Mizoram drug ki isau thokle lupa cross samaga tarani thoi rongi drug AR na fare Mizoram ki Sampai district ki manung chanba joka thor da Assam Rifles na malengi kaithel da lupa cross samaga tarani thoi shupna ni panrongi oigadaba methamphetamine tablet fagat pangamkre
Assam Rifles na thadorog chirol amada haukiba irai numita thajaba source amagi matungina Champhai district ki Jogathor da Assam Rifles ki security personnel chingna patrolling chatuna area domination ki thabak chataki makoi ki maike degi patrolling chathaba du ubada Mioi ama Mizoram ama de Myanmar gi ngamkhai paring da cheliba Tiao turel da nupa ama mahang na porang bakhaw ama hundoklam laga turel da songtharaba matungda iroi duna Myanmar gi ngamkhai lanshin ki Assam Rifle ki maike degi hariba Mioi aduna makoi bu ubadagi hundoklam laba nambo khaw adu sangchin duna check toba matamda methamphetamine tablet kilogram kuntra taret ka gram nimfu taruk rom oigedaba tablet lak ahunga lising kuntra humdoi ge chahum punna tongan ba packet kuntra humdoi da yauramba thengna ki Assam Rifle ki maike degi hariba aina thinkraba drug makhal ama oiriba methamphetamine tablet sing adu Champhai town da lalon bagi damak purakhiba oiramba yai haina Assam Rifle ki maike degi thadoroba chirol amana phongdoragli May ahum lising ani kulhumdoi degi horakiba lana ohilakba lau ubada sifai na ngakpagi anoba sin district khara da flying squad fawba semlabasu lamlai assembly constituency da di sifai na thingduna labukta lomi sing changhandre sifai marang kaina deploy tawraga lomi sing na lau uge haibada athingba piribase governor amadi chief secretary na yengsinbiyu haina lomi sing na wakhatkre May ahum lising ani kulhumdoi degi horaglaga ngasi fawbada waroisin puraktriba land famna pikthana Manipur da lau pantha yaurakpada lomi sing na lau unaba honarakpada nomai kapchilaktuna lomi da panba phawba yaurakpadagi Bisnupur yauna district khara da lomi sing na lau ubada ayet apan pirakpa ngamdana ba flying squad phawba senduna akan mangak senbagi thabak teng lokhalaglabaso lamla assembly constituency gidi lokon amadadi lomi sing na lau panaba changlubada mafam adubo ngak seliba BSF na athingba pirakpadagi khonja sing khamtheng na penadre thaudo asigi matangda Thaudok asigi pau tabadagi pausi asina sangchinduna yenglubada BSF personnel singna lomi singbu thingduna changhallamdaba mafam adu asigi sabungkhok awang thonglan amadi 71 Laikot village ki seat number 3 ki area da oiramki Hairiba mafam asida laupari kuntra rong gi lokon amal leiram ki atubo haudi fawda lomi singna apunba laupari kuntra rom asigi manungda sumnata gi law ahumari rom tamag law palaga lemhauriba atai gi law pana bachanglubada Mafam adubu ngak selam kiba BSF personnel singna athingba piduna panba ngamre hairaki mafam adugi lomi singa hakthengna unabada makoina hai sabungkhok thamna pokpi amadi sana sabi khulgi maning lokol sing amasong mamang thangba saru kharadadi phauhunduna law panba hore aduga atopa lawphang kharadana law pana ba sem saba hore adubu maning thangba singkhonga tainana leiba lawpham ayambadi ngasi phawba lomi singna sangduna law panba ngamdana leiri Labuk mayangi paliba misam singak senabani haiduna deploy tawriba security personnel singna su lomi singna singkhong nakna leiba makhoi gi labuk singda kumduna tractor na singba sinaduna law khoi ge haidabachu BSF personnel sing asina thingduna changhandre maram asina lomi singna kumgi law pantha asida law panjagi haibada thingba piraklagadi mafam asida security personnel sing deploy tawbagi wahantok leitre haina phongdoki Lan asina maram oiraduna haukiba sahi anida lomi singna sangchinduna lawpan ba ngamkhidrabasu haujikti security personnel sing mafam sana deploy tawribani maram asina lamlai assembly constituency gi lomi singna masagi labukta lawpana ba honabada security personnel sing asina athingba piriba asigi matangda lengang na akan mamitneng changbiyu haiduna governor amadi chief secretary gi pungning chingchilaki Yelhomi kansi haina chin khakta da lauraga leibagi mahuta thabak oina usi haina nando luwangna phongdokre Manipur gi oina cold storage amadi district kudimakta fish feed mill machine thamnaba thorang tawba hore haina fulena su phongdoragi Yelhomi kansi haina chin khakta da laubagi mahuta aikhoiga mamangai dagi sagonaraglaba polam singbu yokhanaba thabak lomda mai onsinsi haina amuko gi president phairoijam nando luwangna phongdokre Wafam assist chaliba sahi asigi May amadi June thada Punjab National Bank Rule Self-Employment Training Institution Kaching District amadi State Bank of India Rail Self-Employment Training Institute Imphal West ka khushamnaduna All Manipur United Fish Farm Association sinaduna pangthokiba training program da saruk yakiba trainer hompuni panda ngarang lapupa teramaya lekai community hall da pangthokiba certificate yenthokpagi thoramda phongdokibani mahakna makhatana hai Manipur gi Yelhomi sing maru oina mitai singdi pokpadagi siba phawgi marakta leiba thoram singda ngaga mari leinaba purumni Aikoina Yelhomi kansi hairagadi Yelhomi sing asi hakchang phanba mathoktai hakchang phanaba haibasida Podyan yaudaba chinjak chaba tangai fade Manipur gi miyamna nungtigi chariba mapalamdagi pusilagliba yamkhraba nga sing adu aikoi gi hakchangda
थोइदोकना कानाहनबा नते असिगुम्बा मतम सांगना पुमथादनबा हिदाक चाइरकलबा अमदी उन्दा योमलबा मपालमदगी लेपना पुछलकलिबा ngaसिंग अदु अखोइनासु लेपा लेतना चारी मसिना अखोइगी हक्चांगदा स्लो पॉइजन गुमना तपना तपना थोगलिबने हक्चांग फट्रबदी मतिक लेबा खुनाय अमा ओइबा ngamloi तुंगी अफबा मिरोल पुथोकपा ngamloi अमदी पुंसीसु सांगलोय मरम अदुना अखोइना येलहोमी कंसी हाइरबदी कदाई फावबा कनबा ngamgadori लमदमसिदा ngaगी पोथोक पाथोकनबा होनरिबा खुदिंगमक्सो लमदमसिगी येलहोमी कननबा होनबदा असौबा थौदांग लौरिबा लमदमसिगी असौबा लानमी अमनी हाइना इसाना साउथोकपा फावबियु हाइना नंदोल लुवांगना मखादाना फोंदोकी।